Shirui Lili Festival yawa chatkhiba tangkhul ama singnaningai oba maongda siduna leiramlei. Ukrul district ki Hunpung village ki manung channa leiba awang taudage masagi sahi nifu mari suraba AS tel sang kauba mioi ama Shirui Lili Festival yawa chatkhiba mioi ama Ukrul police station ki jurisdiction manung da leiba Hemlai khong A block ta siduna leiramlei. Laikhidraba AS tel sang thasigi kundagi hauduna kunmari phawba pangthokadoriba Shirui Lili Festival saruk yawa chatkhiba nomineni rom thiba khangdana leiraba matung thawai yaudrba asiba haksang oina ngana ayok pung nipan taba matamda Hemlai khong A block area da thengnarakibani hojik phawbi oina matau karamna laikhidabano haiba chap chaba khangba ngamdrabasu authority singi maikaidagi laikhidraba asiba haksang adugi mafam kaya da so open gi dapphom kaya leramba thengnakhi mari lenaba police station na case ama lokhalaba matung laikhidraba AS tel sangi asiba haksang Regional Institute of Medical Science RIMS ki mirer sangda postmortem taunabagi damak thamkhre haidi Shirui Lili yengba lakpa singna lai thadat lambadagi senariba sing saure Manipur lenga masinduna thasigi kundagi numit mangani sumna pangthokliba Shirui Lili Festival 2025 da saruk yaba lakpa singna Shirui singthakta kaduna lili satpa yengba singi maraktagi nungsi heitana lai asibu thadatuna arembada manghanbagi thawongbu lai asibu ngak senbagi daita lauduna lakliba Shirui Youth Club SYC na pendaba phongdorokpuga loinana makhatana ayengba singna atangba lai makhal asibu thadatuna arembada manghanbagi thawong sathabiga nohaina appeal tawroklei Shirui Youth Club ki maikaidagi phongdorokpada step flower oiriba Shirui Lili bu ikai khumnaba utpada natana ecotourism chawkhatnaba cultural exchange amasung nature bu ikai khumnaba uttuna step ki thakta leingakna Shirui Lili festival asi pangthokpani adubu laibak thibadi festival asida saruk yabaga loinana lili asi yengba lakpa singna nungsi heitana amadi step flower asibu ikai khumnadaba mano maong asina festival asigi asengba saktambu manghale haidi club asigi president Nengkan Ren Sanghana Aikogi identity ki symbol amasu oiliba step flower asibu yengba lakwa singna lai asi thadatpagi thabak tawbigano karigumba lai asi yengba lakwa singi maraktagi lai asi hektok lamba thengnarabadi mioi adugi mathakta chapchaba action club asina lokhatkani maram asina Shirui jingdol asigi ecosystem da manghangadaba thabak visitor amatana tawbigano mipum khudimangna step flower ama oibatana tana malemgi atai mafamda phangdaba atangba makhalgi lai asibu ikai khumna biyo haina appeal tawrakle Umangilam hectare la 2.55 mangkhre haidi kumja 2001 dagi 2024 phawbugi manungda Manipur gi oina Umangilam hectare lak ani le singyang manga mangkhre haina Global Forest Watch ki report na haidi report asigi matungina haukiba sahi kungamari asida Assam da khwaidagi yamna Umangilam mangkhre Assam na sahi kunmari asida Umangilam hectare lak 3.40 Mizoram na hectare lak 3.34 Nagaland na hectare lak 2.69 Manipur na hectare lak 2.55 amasung Meghalaya hectare lak 2.43 mangkhre Assam da mangkiba changasi yengnarubada national average hectare 69,900 mangi haina panariba asidagi ka hena wanglebane India ki oina kumja 2024 khakta da primary forest ki lam hectare 18,000 mangkhre masi kumja 2023 da lam hectare 17,700 mangkhiba duga yengnabada sahi asidana hena mangle haina report asida palle News Homtal da Assam Rifles na Myanmar ki laghaw tara hat ki badu ot nei raba matung da hat pani haina phongdora khre chatliba me tha se ki tara mari da India ki border manakta leiba makhoi ki temporary outpost da ki mafam khangdana mangkhiba Saigon region Tamu township ki local people's defense team PDT ki mioi tara Indian army na control toba paramilitary force ama oiriba Assam Rifles na pharaga ot tai riba matung da nongmaina kaptuna hat ki bagi report sing phangle haina Myanmar ki pause D Irrawaddy na phongdora khre adumoina mak India ki authority singna de sire myo singa si lo na yada ba ong da India gi ngamkai man ga changsilak padagi khut thongna ba da hat pani haina claim tawri myo singa sigi misi sigi maram da thijina ba Myanmar gi civilian national unity government NUG na India gi mafam da haijakre haidi PDT gi myo tara se ki ba thodo asigi matang da tamu da leba resistance fighter amagi pawda balladuna pawse sin hai me taram do gi ayupung tarama thorom ta ba da Assam Rifles ki clan mi singna tamu district ki PDT outpost adu da yengsin ba lakhe hairi matam asidagi saurana pung mari rom matung da Tamu district PDT gi officer singna su PDT aduda inspection tawba lakhi adubu numit asimaki numidang pung tarung makhairom taba matam da mafam adu da lanjena duna leiriba myo singna AR gi lanmi singna PDT gi myo sing adu phar ga pukhiba uba phangna ki haidi
MSPCL gi officer singna lanai misam gi bank account senpham sing thaidok tona lana sijinaram lei Manipur State Power Company Limited MSPCL gi makok thomba officer singna department gi staff sing gi salary pi gadaba senpham sing lanai misam bank account thaidok tona lana sijinaram le hairi miyam da mai phanghan bagi thabak tawriba MSPCL gi officer singna MSCPL gi staff sina taba yendrembam kaina hanbi devi kobi nupi amagi SBI Pauna Bazar gi bank account number 34481437700 sida sahi taramuki lupa crore amaga lakh khara henbagi salary amadi error haptuna thaidok lamkhibani matau karamna department asig staff suna taba mioi amata asug yamlaba senpham sing asi thaidok lamli mano haibisi hangba yaba ama oiri masigi matangda MSPCL gi managing director NG Subhash Chandrana salary data sabda January deputy manager finance and account Y Stella haiba nupi asi 2024 gi March 3 da suspension order ama thoktuna mahaki mathakta departmental inquiry ma chatharabasu ngasi phawba asumba asengba langla langjil amata sahi ama helaba phawba pothokpa ngamdana leiri department asigi financial transaction khudima ase managing director NG Subhash Chandra amadi executive director M Rubina Anina joint signatory oiba asina su case ase aruba ama oihali haina su pawgi source asina makha tari accident ani sire ngarang nungthal pung anirom tarakpada None district ki 43 miles ton mayada bolero pickup van NL01/A7074 accident thokpada None part 4 dagi gaimai suwan kamai sahi nifugama amasung Assam ki karbi anglong dagi Dimalu Hansu sahi kunga taruk siraga driver Pausen kui gangmai sahi kuntra ga taruk sok le haidi Surasanpur da mioi ani da lupa crore ahum longi brown sugar amasung sel oina lupa lakh kuntra ga nipa longi kona na phare hari Surasanpur gi kanan bank da gi housing na Surasanpur PS ki manung sanba tangnong khul da leibi masa gi sahi nifu ga taruklom surabi sigen bung kobi nupi ama sapon kep kun ga manga da hablamba brown sugar khakta na tana lupa lakh nipan gi senpham amasung mobile phone amaga kona na ngarang police na phare haina police control room gi cherol amana haidi amarum da cherol sina hai Surasanpur PS ki manung ba mongkot khopi khuldagi thokle hangha sahi yankhani thoi kaubo mioi amadagi lupa crore 1.74 rongi mamal oigadaba brown sugar gram 870 lupa lakh yankhani thoi rongi heroin number 4 gram chani home purom amasung seloina lupa lakh 29.5 wireless set ani mobile phone ama amasung aadhar card amaga konana security force na phare hairi Samjin sajinduna miyambu lanna lamjingna ba chatharakpa thawongni haina Ashang kasana phongdokre thasigi kungani thoida Surasanpur district ta leiba Sangaikot police station da social media da mahakki ming sijinaduna sasinaba account amada post obo wafam amaga mari lenana Sangaikot subdivision defense committee na mahakki mathakta action lokhatpiu haina application thajin kibadu Samjin sajinba leiba miyambu lanna lamjingduna mahakki ijat soknaba atamnana khujul tharang tawduna chatharaki ba thawong amani haina Indigenous Peoples Forum Manipur ifonggi president Ashang kasana phongdorakle lopasigi president Ashang kasana khuyek piduna thadrukpa serol amada police station da case ama register tawnana ba pisalakiba social media gi account adu mahaka hirama mata damari leinade hairiba account adu semjin sajinduna mahaki mingzat thina ba tamnana silakiba thawong amani hairiba siguma aranba thawong asi handa case na ahanba nate haukiba matam kuki zo community gi tongan ba group singi maikai dagi mahapu mingzat thina ba singuma aranba thawong kaya satharakiba laikre adu ba hairiba thawong sing adu ngasi phawba nongmata mai pakpa leitre Ashang kasana thadorkiba serol aduna makhata na hai lamdam asigi puwaribu sendok sadoktuna lebak miyamda lana lamjingnaba leptana honarak leba thawong asi lebak thiba thawong amane hairiba thawong asi lamdam asigi khunai da leiriba lebak miyamgi marakta tokai tahanaba sinba lalong amane democracy chatpa lebak asida asigumba aranba yumpham yaudaba activist sing asigi channapham leite haibasi makhoina khangjinba tangai fade haina su phongdorakle nakalamromda Indigenous Peoples Forum Manipur ifamgi media cell na thadorku serol mada lamdam asida ingtapa amaga nusi chanan hingminaba amasung lamdam asigi yellow misingi Indigenous right democratic value fangnanaba honabada loop asigi president Ashang kasana ngasi phawba maroiba thawdang lawduna lakle maramaduna mahaki mathakta semjin sajinduna lebak miyamda lana ohannabu honaraklaba miyoisingi mathakta Manipur amadi India lengaki maikaidagi ningthina investigation sathaduna aranba tawba miyoisingi mathakta aingi oiba chairakpiu hainasu loop asigi maikaidagi taksilakle Pakistan military ne India masa sangi nuksa sor lephan gani haina ki halakre Pakistan military ki wangangloi Lieutenant General Ahmad Sharif Chowdhury na Indus Water Treaty India na lep khibabu akana mongda yaning daba phongdokpa kaloina na karigumba Indus Turel gi ising lep khrabadi mapuna khangsalo Pakistan na India masa sangi nuksa sor thingani amasung Turel aduda oina chelhan gani haina ki han khangan bagi wafam phongdokre loina na nakalamromda
जम्मू एंड काश्मीर टेररिस्ट कापनबदा आर्मी जवान अमा सिखरे जम्मू एंड काश्मीर की किसतवाड़ दी डिस्ट्रिक्ट थोखिबा टेररिस्ट नोमै कापनबगी थौदोक अमदा आर्मी जवान अमा सिखरे हाइना ऑफिसर सिंगना फोंदोखरे ऑफिसर सिंगदुगी मतुंगिना नोमै कापनबगी थौदो अदु ngarang नुमिदांग वारम कासितवाड़ डिस्ट्रिक्ट की चक्रू एरिया दा लैबा सिंगपोरा दा थोखिबने मकोइना हाइ की टेररिस्ट सिंग लैरे हाबा पाउ फंगबदगी सेक्युरिटी फोर्स सिंगना मफमदु पोइसनबगा लोइनना ऑपरेशन चथखि ऑपरेशन चथरिङै दा मफमदु दा लोतुना लैरम टेररिस्ट सिंगना नोमै कापसिलके हाइना फोंदोक्लदना मकोइना हाइ के नोमै कापसिलकपदुदगी सेक्युरिटी पर्सन सिंग हदुदा हंदुना कामनके हाइदे May 13 फाउबगी मनुंगदा एमएलए सिंग के चपचाबा फिरेप मियामदा लाउथोकदबने हाइना अपुनबा मणिपुर की इमाना फोंदोखरे मणिपुर मनुंगदा मणिपुर थाबा गाड़ी चटप यारोय हाइदना शिरोई रिलीफ फेस्टिवल की पाउ लौरुनबा चटप मेडिया की मियोइसिंग तोंगबा एमएसटी की बस चरहन खिदबबु अपुनबा मणिपुर इमाना अकना मोंगदा कंडेम तौरकली लोइनाना लाखनबा मे 13 फाउबगी मनुंगदा एमएलए सिंगना वाथोकसिंग मतंगदा मखोइगी चपचाबा फिरेप मियामदा लाउथोकदबने हाइना सेक्शन वा थमलकली लुप असिगी प्रेसिडेंट टीएच इनाउक्साना थादरको सेरोल अमना हाइ थवोंग असिबु यानिंगदबु उत्तुना कोकोमी यावना तोंगान तोंगानबा लुपसिंग अमदि मियामना खोंजंग संगसेली फिबा मसिदा मियाम मिहुत ओइना लैरिबा एमएलए सिंगना करिगुंबा अमता हाइदना मसा मसागी फमतबु मितादुना लैरिबसी इमालुप असिना यामना हक्सिन लौगी वाथोक असिगी मतंगदा एमएलए सिंग असिगी चपचाबा फिरेप मे 13 फाउबगी मनुंगदा मियामदा लाउथोकदबने वाफम असि करिगुंबा थवा सादुना मियामबु उसि थवैदना लैरबदि अदुगुंबा एमएलए सिंग अदुगी मथक्ता मखल मखा कियागी खोंजंग संगसलगने मणिपुर थाबा गाड़ी चरन खिदबा थौदोक मरि लेनना सेमलिबा इंक्वायरी कमिटी असि मियामबु नमथाक तौबने अमदि उच्चाइबगी थवोंगने लैंगाक फाइरिबस गवर्नर चीफ सेक्रेटरी सेक्यूरिटी एडवाइजर मदि डीजीपी की लुजदबा मतौ अदु उथोकपने तसेंगना वाथो असि असेंगबा अमा खंगनबा कमिटी सेंबा नते मियामदा उच्चाइबा यानबा तौबने हाइबसे अपंग असंग पुनमगना खंगे वाथो असि असेंगबा अमा खंगनबगिदमक जुडिशियल इंक्वायरी अमा हाई कोर्ट की जज ओरिबा नत्रगा रिटायर्ड हाई कोर्ट की जज अमन लुसिंगदुना तौहनगदबने लोइनना मणिपुर लेंगा की पाइदबा मतिक चाद्रबा गवर्नर चीफ सेक्रेटरी सेक्यूरिटी एडवाइजर मदे डीजीपी ना अथोबदा सेंगदोकदबने मतिक चाबा मियोइसिंगदा मखोइना पुरंबा फमसिंग अदु पुहनगदबने वाफम असि करिगुंबा अथोबदा थबक ओइना ओंथोक्त्रबदे मियांगवा लोइनना संगसिलकपा खोंचंगसिंगदा अफफतगी थौदांग पुंबा इसा इसाना पुगदबने मणिपुर की लेमाइदा इंडिया थाबा साइनबोर्ड मुथतपगी खोंजंग संगसिलगने हाइना जेरोरसना मखा तारकले फॉरेस्ट एक्ट की मायोक्ता तमेंगलोंग डिस्ट्रिक्ट हेडक्वार्टर मियाम के अचौब खोंचत अमा चटख्रे मौसा खुसेम सागोनदुन हिंगलिबा ट्राइबल मियाम के मायोक्ता फॉरेस्ट एक्ट की मखादा पाइखतलिबा वाइल्ड लाइफ सैंक्चुअरी प्रोटेक्टेड फॉरेस्ट रिजर्व फॉरेस्ट हाइना थमदुन चिंगद खुंदाजरिबा ट्राइबल मियाम के हिंगबगी लंबी थदले हाइना पेंद्रबा डिस्ट्रिक्ट असिदा खुंदारिबा ट्राइबल कम्युनिटी सिंगी मियोसिंग सरुक यादुना ngarang तमेंगलोंग डिस्ट्रिक्ट हेडक्वार्टर द मियाम के ओइबा अचौब खोंचत अमा चटख्रे तमेंगलोंग डिस्ट्रिक्ट खुंदारिबा ट्राइबल कम्युनिटी सिंग मरोइना रोंगमै रेंगमै जिमे अमसों इनपुई माय फ्रुप के लुपसिंगी अपुनबा लुप अमा ओइबा जॉइंट कोऑर्डिनेटिंग कमिटी न सेंदुना चटखिबा खोंचत अदुदा मियोइ शाकया सरुक याखे खोंचत अदुदा सरुक याखेबा सिंगना वाइल्ड लाइफ सैंक्चुअरी प्रोटेक्टेड फॉरेस्ट रिजर्व फॉरेस्ट हाइदुना फॉरेस्ट एक्ट मखादा पाइखतबा थौरांग सिंग असिना मफम असिगी येलौमी सिंगी हिंगबगी लंबी थदतपदा नतना लम मपु ओइबा येलौमी सिंग ताकतना आउटसाइडर एजेंसी ग्रुप सिंगना नेचुरल रिसोर्स कया लोन लौथोकनबगी अरोनबा थौरांगने तमेंगलोंग डिस्ट्रिक्ट माक्रू वाइल्ड लाइफ बर्निंग वाइल्ड लाइफ अमसों जेलेट वाइल्ड लाइफ प्रोजेक्ट पाइखतबा यारोय हाइना खोलाव लावबगा लोइनना प्ले कार्ड कयासु सिजनखे रियांगमै रोंगमै जिमे अमसों इनपुई माइगा लुपसिंग ZNCM LNCXM INU ZWSBC BWSEBC BACC CSAT दा पुनः सेंबा जॉइंट कोऑर्डिनेटिंग कमिटी न सेंदुना रैली अदो पांथोकनबा फिरेप लौबगा लोइनना चटकदोरिबा रैली असिदा मिपुं खुदिमर सौगत पियु हाइन रोंगमै नगा काउंसिल मणिपुर RNCM न थादरको चेरोल अमना खंगनबा लैख्रबने RNCM न थादरको चेरोल अदुना डिस्ट्रिक्ट असिदा खुंदारबा येलो फुरुप सिंग खंगहंदना आउटसाइडर एजेंसी ग्रुप सिंगना एखोइगी पाइपु सिंगना थंबिरंबा लमगी रिसोर्स पुनमक लौथोनबा थौरांग तौरे मफम असिदा खुंदारबा येलो मिसिंगी ट्रेडिशन कल्चर कस्टम पुसिमहिं असि मफम असिगा सागोन अदुना लाक्लबने लाइबक थिबदि मफम असिगा मियाम की सागोन अदुना लाक्लिबा उमंग तुरेल पाट अमसुंग सिंगी फॉरेस्ट एक्ट की मखादा तोंगान तोंगान प्रोजेक्ट सिंग मरु ओइना वाइल्ड लाइफ सैंक्चुअरी प्रोटेक्टेड फॉरेस्ट अमदि रिजर्व फॉरेस्ट हाइना लेहदुना मफम असिगा मियाम की हिंगबगी लंबी थदलै डिस्ट्रिक्ट असिदा मक्रू वाइल्ड लाइफ बर्निंग वाइल्ड लाइफ अमसुंग जेलेट वाइल्ड लाइफ प्रोजेक्ट पाइखतनबा थौरांग तौरिबा असि मफम असिगी मियाम की हिंगबगी हक्ता तमना तमना सिंगनरकपने अबक थौरम अमा पाइखतबा मतमदा
direct community assessment amasung indigenous management of forest local participation habsi umang amasung resource preserve taunaba malemna yaraba method amani umang bu saruk kaya thona khaidokpa se union government yellow misingna ngak senduna laksariba mafam asigi resource sing tamna tamna manghannabugi thorang ni haina su phongdorakibani drivers steering pai da bagi khongjang sangsilakadori maram amta pidana police na thingjenduna lairiba all Manipur road transport driver and motor workers union ki semi branch se olamagi manuk da hangdok trabade drivers steering pai da bagi khongjang sangsilakani haina union asigi general secretary maimom anil da phongdorakli paumi sing da maimom anil na hai union asigi imphal da lairiba head office power drivers sing na laktona makoi gi oiba wakat sing thambada kudongsa da ba laiba amadi union na makoi gi awara passing yingsinbada kudongsa da ba khaya thengnabana maram oiraga imphal dimapur lambi asigi oina sekmai da union asigi branch office ama hangdoktuna driver singi awal apa yengsinduna lakpune adubu hawkhiba march kundagi hawraga maram amta pidana branch office asi police ta thingjin khibani state asigi law and order na maram oiraga thingjin khibara haina khallubani adubu law and order ga mari leinaramdre asengba maram su mari leinaba authority singna union da khangan ba laitre driver singi damak lairiba independent register body asigi branch office thonglon sinba se union asina haksinna lawbuga loinana union asigi branch office sale asiga manungda hangdokani haike loinana office asi leitabagi khudongchaba lawraga police traffic amadi motor vehicle gi official singna driver singdagi maram chadana sel lawbagi wakat kaya ama sulakle phibam asida union na tumina leithokoi driver singi damak union na lepkani haike Manipur da phamung chama yankhai leba cancer hospital ama sargani haina mukesh ambani na phongdokre Manipur da phamung chama yankhai leba cancer hospital ama saba yauna lakneba sahi manga asida awamung pok station da lupa crore lising humdra manga gi senpham thadaduna shawkhat thorangi thabak kya paikhalagani haina Reliance Industry gi chairman Mukesh Ambani na phongdokre mathangda arapai tengo gi lusing pural korongan bu khumana wa phang khara thamlakli madude Kaisuli taba warida fake account na maitei sharaga khatnanaba selaklaga khitang ta su thijandana hekta irang sagat pasu fatte kok khara khanta si haira thamlakle mathangda thoktuna yawba ngamdraba wahaina pungning thogat piba pungning thogat ningdraba tumina laibiba thoklaga su yawroi hunbadi loire sinani puware da miyam gi lusingba amata afanungai oikide pandam amata fangkide haina korona thamlakle